ngasi phongkhiba tongan Manipuri siphongsingdagi maruoibi ipausing miyamda thamjagi ahanbada kabui ipa ipusinggi nat ki kumai gan ngai si jirangronggi ni haina puthokpa yaroi kabui ipa ipusingna sahi lisingyagi mamangdagi gan ngai kumai pangthoktuna lakliba sibu jirangronggi ni haina puthokpa yaroi haina kabui customary council Manipur amadi kabui union Manipur na sinduna ngasi Manipur press kapta pangthokiba paumising unaba mada kabui customary council Manipur gi president ke gangmu mai kabui na phungtokre magna makhatana haikibada kabui phurupna mamangai digi hauna gangai kumai leptana pangtoktuna lakhi adubo jirangrong hairiba organization asina kabui phurupki kumai bu jirangrong gan ngai haina onthokuna pangthokna ba honariba si lebak thibani jirangrong hairiba sidi supnatagi phurup ahumna punchinnana ba semba organization amani mai haurol digi hauna khunda laita aduna laklaba madi puari kyade mayek plan iduna leiriba kabui phurupki gan ngai kumai sibu jirangrongda sinaduna lainga sina kabui phurba sibu Manipurigi muthatna ba hotnarabra haina singna ba pokhale lainga na state level gangai gi dama thadarakpa senphamaduda kabui phurupna kalakpa mihauba leiti hairaduna asingba kabui phurupki kumai sibu jirangrong gangai haina ontholakliba sisu lainga na miyeng sangbiu amadi mising yamdaba yellow phurup oiriba kabui phurupu mising yama phurupna namthana ba honaba yaroi haina sipungtuki zeme liang mai rong mai hairiba phurupsing asidi miramgi lining Christian dharmada ayam satkrabani makhodi mapa mapusinggi nat chanabi kumai phiong khudimak thadokhrabani zeme phurupki oina hiangai haina madi liang mai phurupki oina sagangi haina pangthokli kabuidi mapa mapusinggi nat chanabi kumai phiong bungak tunangasi phawusali kabuidagi rong mai haina onthokiba kangbudi mapa mapugi nat lining chanabi kumai phiongbu hundoktuna satkhraga gangai kumai bu amuk karigi pamlibano haina sangki laingang naso amuhana khanthabiraga gangai kumai si kabui phurup singini haibudu athubada laktokpiu karigumba laktoktaba tarabadi miyamga loinana makata ba khongjang kya su sangsilagani haina su magna makata na phungdoki makasa tarak poina to pa pawmana Bihar Checkon gi Simni pokhaibada Sinmi tare Sikhre Bihar gi Moti Harida Checkon amagi Simni pokhaibada yamdrabada Sinmi tare Sikhre amasum atai kaya maram sokre haina police na phungdokre thaudodu Ramgarwa police station ki manung sana laiba Nabilgar da thokibani mapamadura police team kaya maram amasum state disaster response force SDRF ki team ama thungkhre amasum rescue operations adakre asokpa miyoi singatu anakpa hospital pukhatkre haina su ASP Raksawol na haikhen su paus na phungdorakli atopa pawmana NEP na miyeng sanba tung phawu saknaba yaba education system leba sida puthokli PM Modi Prime Minister Narendra Modi na ngasi haikre anoba National Education Policy NEP na leba sida ahan boina miyeng sanba masum tung phawu saknaba yaba education system ama puthokli Raskota Sri Swaminarayan Gurukul gi humdraga mga suba Amrit Mahosabda video link ki kuthana wangang kiba Mr. Modi na ahan boina maki government na shakti perak kiba sahi English ngani ga taraga mari gi matungda leba asigi IIT IIM amaso medical school singi masing singthani nga oine henga kraiki India gi masek mangal na thanba tungi mafam adugidama aikhoi gi lairiba education policy amasum institute singa sina lawgadaba asoba saklon ama lai haiba si na khoina phajana khangliba duni haiki Maramadun education infrastructure natragan education policy da oirabasu hena khongjal yang bamasum hena thuna sakthokhan badai khoina thabak sathaduna leiri haina ma naiki leibas ngasi IIT IIIT amasum AIIMS kumba hena sab education institution singi masing henkale medical college ki masing adasu english ngani ga taraga mari matungda sada humfuga manga dagi hena henkale Anoba education policy asigi kuthangda laibasin ahan boina miyeng sanba masum matung phawb gi sanaba yabi education system ama thaurang tauri hena mak naiki makha satharak poina to papomna niamlana pangthokna bo hotnari be apex handloom gi election ayaba pirabadi khongjang sangchingani board director Niamlana pangthokna bo hotnari be Manipur apex handloom gi election asida mari leinaba official sing ayaba piramlabadi society mayam gi weba akan bo khongjang sangsilagani haina Manipur apex handlooms weaver artisans cooperative society limited ki board director PS Indira Devi na phongdokre
ꯌꯥꯃꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯁꯣꯏꯕꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯏꯟꯗꯤꯔꯥꯒꯤ ꯃꯌꯨꯝꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯥꯛꯂꯤꯕ ꯆꯍꯤ ꯏꯪ 2023ꯒꯤ ꯖꯅꯋꯥꯔꯤ 2ꯗ ꯃꯇꯝ ꯂꯣꯏꯔꯕ ꯁꯣꯁꯥꯏꯇꯤ ꯑꯁꯤꯒꯤ ꯃꯇꯝ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯉꯣꯏꯅꯅ ꯂꯩꯔꯤꯕ ꯑꯍꯤꯡꯕ ꯕꯣꯠ 9 ꯑꯁꯤꯒꯤ ꯆꯤꯌꯔꯃꯦꯟꯅ ꯄ꯭ꯔꯤꯁꯥꯏꯗ ꯇꯧꯗꯨꯅ ꯖꯦꯅꯔꯦꯜ ꯕꯣꯗꯤ ꯃꯤꯇꯤꯡ ꯇꯧꯗꯨꯅ ꯏꯂꯦꯛꯁꯟ ꯇꯧꯔꯕ ꯃꯇꯨꯡ ꯑꯅꯧꯕ ꯕꯣꯠ ꯑꯃꯨꯛ ꯈꯟꯒꯗꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯔꯨꯂꯤꯡ ꯑꯁꯤ ꯄꯨꯡꯀꯥꯟ ꯀꯟꯊꯣꯛꯄꯗ ꯅꯠꯇꯅ ꯍꯧꯖꯤꯛ ꯕꯣꯠ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯁꯥꯗ ꯀꯔꯤꯒꯨꯝꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯠꯇ ꯄꯤꯗꯅ ꯃꯅꯤꯄꯨꯔ ꯑꯦꯄꯦꯛꯁ ꯍꯦꯟꯂꯨꯝꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ ꯔꯦꯅꯨꯀꯥ ꯗꯦꯕꯤꯅ ꯂꯨꯆꯤꯡꯕ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯑꯁꯤꯒꯤ ꯏꯂꯦꯛꯁꯟ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯂꯝꯐꯦꯜꯄꯥꯠꯇ ꯂꯩꯕ ꯀꯣꯑꯣꯄꯔꯦꯇꯤꯕ ꯔꯦꯖꯤꯁꯇꯔꯗ ꯂꯥꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯑꯦꯄꯦꯛꯁ ꯍꯦꯟꯂꯨꯝꯒꯤ ꯄ꯭ꯔꯥꯏꯃꯔꯤ ꯑꯦꯄꯦꯛꯁ ꯁꯣꯁꯥꯏꯇꯤ ꯃꯌꯥꯝꯒ ꯄꯨꯟꯗꯨꯅ ꯑꯗꯨꯒꯨꯝꯕ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯏꯂꯦꯛꯁꯟ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯁꯣꯁꯥꯏꯇꯤ ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯏꯂꯦꯛꯁꯟ ꯑꯁꯤ ꯊꯤꯡꯕꯅꯤ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯨꯝꯁꯤꯡ ꯏꯪ 2023ꯒꯤ ꯃꯥꯔꯆ 33 ꯐꯥꯎꯕꯗ ꯑꯥꯙꯥꯔ ꯂꯤꯡ ꯇꯧꯗꯕ ꯄꯥꯟ ꯑꯃꯠꯇ ꯆꯠꯅꯔꯔꯣꯏ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯏꯟꯀꯝ ꯇꯦꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯉꯁꯤ ꯊꯣꯛꯈꯤꯕ ꯑꯦꯗꯚꯥꯏꯖꯔꯤ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯥꯙꯥꯔ ꯂꯤꯡ ꯇꯧꯗꯕ ꯄꯔꯃꯤꯅꯦꯟꯠ ꯑꯦꯀꯥꯎꯟꯠ ꯅꯝꯕꯔ ꯄꯥꯟ ꯈꯨꯗꯤꯡꯃꯛ ꯃꯊꯪ ꯆꯍꯤꯒꯤ ꯃꯥꯔꯆ 33 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯥꯙꯥꯔ ꯂꯤꯡ ꯇꯧꯒꯗꯕꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯆꯠꯅꯗ꯭ꯔꯕ ꯄꯥꯟ ꯀꯥꯔꯗꯅꯤ ꯍꯥꯏꯅ ꯂꯧꯔꯒꯅꯤ ꯍꯥꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯄꯥꯟ ꯀꯥꯔꯗꯇ ꯑꯥꯙꯥꯔ ꯂꯤꯡ ꯇꯧꯕ ꯍꯥꯏꯕꯁꯤ ꯇꯉꯥꯏꯐꯗꯕ ꯑꯃꯅꯤ ꯌꯥꯔꯕꯗꯤ ꯃꯇꯝ ꯊꯤꯟꯊꯗꯅ ꯉꯁꯤꯃꯛ ꯂꯤꯡ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯏꯟꯀꯝ ꯇꯦꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯉꯁꯤ ꯄꯕ꯭ꯂꯤꯛ ꯑꯦꯗꯚꯥꯏꯖꯔꯤ ꯑꯃ ꯏꯁꯨ ꯇꯧꯈ꯭ꯔꯦ ꯏꯟꯀꯝ ꯇꯦꯛꯁ ꯑꯦꯛ 1961ꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯟ ꯍꯣꯜꯗꯔ ꯈꯨꯗꯤꯡꯃꯛꯅ ꯃꯁꯥ ꯃꯁꯥꯒꯤ ꯄꯥꯟ ꯀꯥꯔꯗꯇ ꯂꯥꯛꯂꯤꯕ ꯀꯨꯝꯁꯤꯡ ꯏꯪ 2023ꯒꯤ ꯃꯥꯔꯆ 33 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯥꯙꯥꯔ ꯂꯤꯡ ꯇꯧꯒꯗꯕꯅꯤ ꯂꯥꯛꯀꯗꯧꯔꯤꯕ ꯑꯦꯄ꯭ꯔꯤꯜ ꯑꯃꯗꯒꯤ ꯑꯥꯙꯥꯔ ꯂꯤꯡ ꯇꯧꯗꯕ ꯄꯥꯟ ꯀꯥꯔꯗ ꯈꯨꯗꯤꯡꯃꯛ ꯆꯠꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯧꯈꯤꯕ ꯀꯨꯝꯁꯤꯡ ꯏꯪ 2018ꯒꯤ ꯃꯦ ꯊꯥꯗ ꯌꯨꯅꯤꯌꯟ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯊꯣꯛꯈꯤꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯥꯝ ꯖꯝꯃꯨ ꯑꯃꯁꯨꯡ ꯀꯥꯁꯃꯤꯔ ꯑꯃꯁꯨꯡ ꯃꯦꯘꯥꯂꯌꯥ ꯑꯃꯗꯤ ꯏꯟꯀꯝ ꯇꯦꯛꯁ ꯑꯦꯛ 1961ꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯟ ꯔꯦꯁꯤꯗꯦꯟꯠꯁ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯄꯥꯟ ꯀꯥꯔꯗꯇ ꯑꯥꯙꯥꯔ ꯂꯤꯡ ꯇꯧꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯀꯣꯝꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯟ ꯅꯠꯇꯕ ꯆꯍꯤ 40ꯒꯤ ꯃꯊꯛꯇ ꯂꯩꯔꯕꯁꯤꯡ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯔꯤ ꯁꯦꯟꯇ꯭ꯔꯦꯜ ꯕꯣꯔꯗ ꯑꯣꯐ ꯗꯥꯏꯔꯦꯛꯠ ꯇꯦꯛꯁꯦꯁ CBDTꯅ ꯍꯧꯈꯤꯕ ꯃꯥꯔꯆ 30ꯗ ꯊꯣꯛꯈꯤꯕ ꯁꯔꯀꯨꯂꯔ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤꯒꯨꯝꯕ ꯄꯥꯟ ꯀꯥꯔꯗ ꯑꯃ ꯁꯤꯖꯤꯟꯅꯕ ꯌꯥꯈꯤꯗ꯭ꯔꯕ ꯑꯣꯏꯔꯕꯗꯤ ꯃꯔꯤ ꯂꯩꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ IT ꯑꯦꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯉꯥꯟꯕ ꯂꯩꯉꯥꯛꯀꯤ ꯑꯊꯤꯡꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯛꯄ ꯌꯥꯏꯁꯨ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯃꯁꯨꯡ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯑꯣꯛꯁꯤꯖꯦꯟ ꯂꯥꯏꯐ ꯁꯄꯣꯔꯠ ꯐꯪꯍꯟꯅꯕ ꯁꯦꯟꯇꯔꯅ ꯏꯁꯇꯦꯠꯁꯤꯡꯗ ꯈꯪꯍꯟꯈ꯭ꯔꯦ ꯂꯩꯕꯥꯛ ꯈꯔꯗ ꯀꯣꯚꯤꯗꯀꯤ ꯀꯦꯁ ꯍꯦꯟꯒꯠꯂꯛꯂꯤꯕꯁꯤ ꯌꯦꯡꯂꯒ ꯁꯤꯡꯅꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯌꯣꯛꯅꯕ ꯉꯝꯅꯅꯕ ꯁꯦꯟꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤ ꯏꯁꯇꯦꯠ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯕꯨ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯂꯤꯀ꯭ꯋꯤꯗ ꯃꯦꯗꯤꯀꯦꯜꯁ ꯑꯣꯛꯁꯤꯖꯦꯟ ꯐꯪꯍꯟꯅꯕ ꯁꯤꯂꯤꯟꯗꯔꯁ ꯃꯔꯥꯡ ꯀꯥꯏꯅ ꯊꯝꯅꯕ ꯑꯃꯁꯨꯡ ꯚꯦꯟꯇꯤꯂꯦꯇꯔꯅꯆꯤꯡꯕ ꯐꯪꯁꯅꯦꯜ ꯂꯥꯏꯐ ꯁꯄꯣꯔꯠ ꯏꯀ꯭ꯋꯤꯞꯃꯦꯟꯠꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯊꯝꯅꯕ ꯈꯟꯈ꯭ꯔꯦ ꯍꯦꯜꯊ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯁꯇꯦꯠ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯗ ꯄ꯭ꯔꯦꯁꯔ ꯁ꯭ꯋꯤꯡ ꯑꯦꯕꯖꯣꯔꯞꯁꯟ PSA ꯑꯣꯛꯁꯤꯖꯦꯟ ꯖꯦꯅꯔꯦꯇꯤꯡ ꯄ꯭ꯂꯥꯟꯠꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯃꯊꯧ ꯇꯧꯍꯟꯅꯕ ꯑꯃꯁꯨꯡ ꯃꯗꯨ ꯆꯦꯛ ꯇꯧꯅꯅꯕ ꯆꯥꯡ ꯅꯥꯏꯅ ꯃꯣꯛ ꯗ꯭ꯔꯤꯜ ꯄꯥꯡꯊꯣꯛꯅꯕ ꯈꯟꯈ꯭ꯔꯦ ꯍꯦꯜꯊ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯦꯗꯤꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯅꯣꯍꯔ ꯑꯒꯥꯅꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯁꯇꯦꯠ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯄꯨꯝꯅꯃꯛꯇ ꯊꯥꯕ ꯆꯤꯊꯤ ꯑꯃꯗ ꯍꯥꯏꯔꯤꯕꯗꯤ ꯍꯧꯖꯤꯛ ꯑꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯣꯚꯤꯗꯀꯤ ꯀꯦꯁ ꯌꯥꯝꯅ ꯅꯦꯝꯂꯕꯁꯨ ꯈꯪꯍꯧꯗꯅ ꯇꯉꯥꯏꯐꯗꯕ ꯐꯤꯕꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯦꯗꯤꯀꯦꯜ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯤꯡ ꯑꯁꯤꯒꯤ ꯑꯣꯄꯔꯦꯁꯅꯦꯂꯥꯏꯖꯦꯁꯟ ꯑꯃꯁꯨꯡ ꯃꯦꯟꯇꯦꯅꯦꯟꯁ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯃꯅꯤ ꯀ꯭ꯂꯤꯅꯤꯀꯦꯜ ꯁꯤꯇꯤꯡ ꯄꯨꯝꯅꯃꯛꯇ ꯃꯔꯨꯑꯣꯏꯅ ꯄꯦꯟꯗꯦꯃꯤꯛ ꯃꯇꯝꯗ ꯃꯦꯗꯤꯀꯦꯜ ꯑꯣꯛꯁꯤꯖꯦꯟ ꯑꯃꯁꯨꯡ ꯔꯤꯂꯥꯏꯕꯜ ꯑꯣꯛꯁꯤꯖꯦꯟ ꯁꯄ꯭ꯂꯥꯏ ꯑꯁꯤ ꯃꯤꯒꯤ ꯄꯨꯟꯁꯤ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯔꯨꯑꯣꯏꯕ ꯔꯤꯁꯣꯔꯁꯅꯤ ꯆꯤꯊꯤ ꯑꯗꯨꯗ ꯑꯣꯐꯤꯁꯤꯌꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯁꯇꯦꯠ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯄꯨꯝꯅꯃꯛꯀꯤ ꯑꯦꯗꯤꯁꯅꯦꯜ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯦꯜꯊꯅ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯕꯨ PSA ꯄ꯭ꯂꯥꯟꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯃꯊꯧ ꯇꯧꯕ ꯌꯥꯍꯟꯅꯕ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯐꯤꯚꯝꯗ ꯊꯝꯅꯕ ꯑꯃꯗꯤ ꯌꯥꯕ ꯌꯥꯗꯕ ꯈꯪꯗꯣꯛꯅꯕ ꯆꯥꯡ नायना मॉक ड्रिल्स पांथोक्नबा हाइखि हेल्थ फैसिलिटीसिंग लिक्विड मेडिकल्स ऑक्सीजन LMO फोंगननबा मसुम अयेत अपन याउदना रिफिलिंग तौबा यानबा सेम सानबा हाइदि ऑक्सीजन सिलिंडर सिंग मरांग कायना थमनबा बैकअप स्टॉक थमनबसु सिथियेदुना खंगली हाइदि स्टेट सिंगना वेंटिलेटर BPAP अमसुम SPO2 सिस्टम याउना फंक्शनल लाइफ सपोर्ट इक्विपमेंट सिंग थमनबसु खंगली ऑक्सीजन की मरी लेने इशू येंसिननबा मसुम अवर अपा लेतनबा थबक तौननबा ऑक्सीजन कंट्रोल रूम सिंग मथौ निंगथिना तौननबा खंगली हौजिकी ओइनदि म्याम पाउ सिसु मतांग से लुसिनजरगे मसुम म्याम पुन अनौबा अपडेट ngamiनसि।